ngasigi maroiba pauda tahi asigi tongan ba mafam kuntra tareta bom pokhaiduna mioi ahum sikhi security yauna mioi kungani thoina asok apan nangki Nisaga mari leinaba case niga marfuga nithoi lokhatuna masing yamlaba nisagi polam sing fagat pangamki Bye ka mari leinana lamdam asigi naha ahal yauna miyamna chaksa haizana ba yauna kumai haraugi thoram kaya pangthoknari Kurumzari Times of Manipur nungthilgi pau mideng tabiri basingbu luchingbina taram nokchari hojik pau santong na pizari Chahi asigi January thadagi ngasi chahi loiba numit December kuntraga mathoi faubagi manungda lamdam asigi tongan ba mafam kuntraga tareta bom pokhaiduna mioi ahum sikhi security yauna mioi kungani thoina asok apan nangki Matam kya ki mamang dagi lengang na istas ki law and order ki fibam phagale hai na toina phongdok charabasu hauki ba sahi singumna handaki sahi asidasu bom bokhai bi thodok ka mari lena na misi mina amadi aswapan yawbagi thodok tatana dumak thokle masida hena nungnania oriba hena mi painingai oribadi miyam tinba mafam oriba Imphal mayolda security forces singna akan ba section thorang lokhalabasu tatana bom bokhai ba amadi misi mina yawbagi thodok thokpa sine Hiramasi matangda TOMTV na semzaba sahi sigo iba bomb blast ki report puni yang minase Satliba sahi lising ani talama panasida masakhang daba khulai paiba singna tongan mafam kuntra tareta bom pokai henke bom pokai bagi thodok sing aduda misam hum sikhi security personnel yauna yamdarbada mi kuni thoina aswapan nangke January sahi asigi January thada tongan mafam manga da bom pokai ke adubu thodok sing aduda aswapan di amata yaukide February thada mafam taruk taki bom taruk phangke security personnel yauna mioi taruk asopan nangke February amada kuchanba laisok part 1 da machin manau kaikhun liu kamai chahi 13 amasung akuina kamai chahi 15 esok village ke mathakta leiba umang amada pamlo uba satpada ariba bom ama pokhaibadage laikan bangam dana laikide thodoktuda makoi mama danthau lungliu chahi 95 asopan nangke February tarik kinumidangda mapal kangjibungda enggadat ani pokhaibada Assam Rifles ke personnel ahumga suhing sumba non manipuri amaga sokhi attack adu laglup amana makoina sathabani haina claim tawrakhi February 12 da Chingmerong ki capital project da bom pokhaibada CRPF ki personnel ama sikhi March sahi asigi March thada tuan bom mafam dagi sakhang da basingna thamjilamba yauna buna bom 19 phangki April kunithoi da minuthongda leiba AR transit camp manakta bom ani mathang pokai ki thodoktuda CC Higher Secondary School da ozaoiba Kurai Konsam lekai dege Konsam Santos kauba ama sokhi me sahi asigi me thada bom pokai bi thodok ani thokhi adubu thodok sing aduda asopan di amata yaukide June thadana bom ama pokai ki mafam nipanda bom thamjilam ke July marida Kurai gi MLA Susindro gi yum manakta su IED ma pokai ki July mangagi numidang waramda hangang police station gi manung chanba chumrai thong khabam lamkhai da leiba godown amagi manakta IED ma su pokai ki July kuntra da su thangoi hizam dewale kai da leiba Union Motors da IED ma pokai ki maduda nupa ama amasung nupi ama asopan nangke August kuntra gi numidang waramda ukrul gi Viewland da leiba dukan amagi mamangda IED ma pokai ki adubu asopan di yaukide September thada bom ama pokai ki amasung bom thamjilam ki September kun mangada Kurai Chandam leirak machinda leiba Royal Microfinance Project get manakta IED ma pokai ki adubu asopan di yaukide October tarik kinumidang pung tare taba matamda masi police station gi manung chanba Duilen khulda ari bom ama pokai bada Duinom village tagi Satmelun kangte chahi kunmari kauba amasi ki November thada mafam tarukta bom pokai ki security personnel yauna mi tarani thoi shoki amasi ki November ahumda Delipati da IED ama pokai da BSF personnel ahum soki November mangadana Tamelong da bom pokai bada mi amasi ki amasoki Imphal ki thangal ketel da IED ama pokai bada Manipur police ke additional SP yauna police personnel manga amasung misam ama soki
November 22 da Lila Sing Khongnang Khongda hand grenade ama pokhaibada CRPF ki personnel ani sokhi. December thada tongan bamfam ahumda bom pokhaibagi thodok thokhi. Tha asigi kunipanda Thangal Bazar gi ngari galida bom ama pokhaiki. Maduda non Manipuri ani sokhi. Numit aduda pokhaiki ba bom aduna aroibo oiduna bom pokhaibagi thodok sayasigi oina loisinki. Laingak amadi lamdam asigi tongan ba lupsingna mayai kaba nisagi potlamsing thingnana ba hotnarabasu nisa chaba amadi yonbagi changdi nongmagi masing hengalakli masimakna lamdam asida achauba safu amasu piri chahi asigi manungda nisaga mari leinaba case saniga marfuga nithoi lokhatuna masing yamlaba nisagi potlamsing fagatpa ngamki hiramasigi matangda TOMTV gi akhanaba report amatang lominasi. Youth is the pillar of our nation. Wafamasi lamdamasi ki nahasingna khangnaraba wafamama oidunasu nahasingna nisasijinabagi changasi nongmagi masing yamkhalakli. Myanmar ge yumthangnaba state ama oiriba lamdamasida mayai kaba nisa lalonba asina khwaidagi hena araiba sendal lambini haina miyamna launari. Police, NAP amadi customs yauna lanai NGO kayana makha kaya gi nisasing fabagi tongan ba paudom kaya laikre. Hairiba nisasing asi fariba sisu adumak hangningai oiba wafam amadi oiri. Chahi ada makha kaya gi nisa kaya marom fakrabage haibadu TOMTV gi akhanaba report ama miyam punna mineng taminasi. Manipur Police na mayai kaba drug ki mayukta sathaba landa sahi si horopadagi ngasi fawbada case shani ga marifuni thoi lokhatuna biwai sahumga marifutaruk fabaga loinana lupa crore kaya gi drug fagat pangam khrai. Police ki report ki matungina drug ka mari lenaba case ta nupa sahumga 19 amadi nupi 35 punna mioi sahumga marifutaruk fagat ki. Heroin number 4 ga mari lenaba case humudra humdoida nupa humudra amadi nupi 18 punna mioi marifutra manga faki. Makoidagi Heroin number 4 powder kilogram 13 hena fagat pangam ki. Ganja ga mari lenaba case mangada nupi ahum fabaga loinena ganja kilogram humpumathoi gram 180 fagat ki. Kani lalon baga mari lenena case nifu manga lokhatuna nupa humpumathoi amadi nupi 18 punna mioi marifu faki. Makoidagi kani kilogram chani ga kunipan gram chanipan ga yankai humdoi fagat pangam ki. SP capsule lalon baga mari lenaba case kun mari lokhatuna nupa kunthra nipan amadi nupi nipan punna mioi nifutaruk fabaga loinena makoidagi SP capsule lising humpumapan ga chatruk marifutaruk fagat pangam ki. WY tablet ka mari lenaba case yankai humdoi lokhatuna nupa humpudra taruk amadi nupi 12 punna mioi marifunipan fabaga loinena makoidagi kilogram chamaga subda taruk gram chamapan ga humpumapan gi arumba oiba WY tablet lakh humpumanga lising humpu chamanga ga subna kunthra mathoi fagat ki. Brown sugar ga mari lenaba case kunthra mari lokhatuna nupa nifuni thoi amasung nupi manga punna mioi nifu taret fagatuna brown sugar kilogram 17 ka subna manga amadi morphinated solution liter 7 ka humpu humdoi fagat ki. N10 tablet ka mari lenaba case anida mari fabaga loinena N10 tablet lising bai chama fagat ki. Loko hida ka mari lenaba case 12 da nupa 12 amadi nupi ama punna mioi 13 fabaga loinena kilogram nifumapan ka gram chanifan kuntragi loko hida lising aniga chani mariputra manga fagat ki. Metakwalon ga mari lenena case ama lokhat pagoloinena kilogram ahum gram chamanga ga 13 fagat ki. Crystal methamphetamine ga mari lenaba case ama lokhatuna nupa mari fabaga loinena drug makhalasi kilogram 100 fagat ki. Tramadol hydrochloride drug ka mari lenaba case ama lokhatuna nupa ama fabaga loinena drug makhalasi lising marifutara chamapan ga marifutara fagat ki. Opium amadi ganja pambi yanthatpagi case kunmapan lokhatuna tuan ba chingilam ekar lising ahumga 15 da tharamba popi pambi amadi ekar 13 yankai mathoi da tharamba ganja yanthatuna manghan ki. Pseudo ephedrine tablet lising manga ga chamari marifutara nipan fagat pangam ki. Ketamine gi drug mari lenaba case ama lokhatuna nupa mari faki. Drug makhalasi kilogram ani amadi bottle lising taraga chatret yankai manga fagat pangam ki. Methamphetamine drug mari lenaba case amada nupi ama faki amadi mangondagi drug makhalasi kilogram kun fagat pangam ki. Hojik pau ki maraktana aten break amamuk nominasi. Yang ware Suktham
Wabdu Kongnaba Rebalance. Soktabadu Kongnaba Rebalance. Role amadi electrolytes singi awat pa metona adong ka sabu tak tik na thambang amali. Rebalance habadi electrolytes amadi energy. Admission open. Board of Secondary Education Manipur recognized Toraba Royal Academy of Science Wangkhay Imphal-gi academic session 2021 gi mingchanabagidamag class 6 tagina 10 faubagi form thaba hauzare. Afaba satra leizade afaba satra puthokjabani. Akupa marol gidamag academy office ta contact. Singzu Festival 2020 from 28 December 2019 to 6 January 2020. Festival asigi manungchanna thangta blood donation camp, mukna painting competition, musical night, solo dance competitions, Likon Miss Singju Queen 2020. Lamdam asida khundaminariba furup kayagi cultural programs su pangthokjaragani. Singzu Festival 2020 Lamdam asida khunda yabalakti Wangjing Kodong Popi na pangthokjaragani. Lamdam asigi Niyam na sargya biduna festival asibu mapung phanbi. Dakshila Institute admission open. Courses on offer. Dakshila Capsule NEET for NEET 2020 eligibility 12 pass. Duration 3.5 months and course fee is 1,214 per month per subject. Batch starts on 30th January 2020. Dakshila Capsule JEE for JEE 2020 April session. Eligibility 12 pass. Duration 2.5 months and course fee is 1,667 per month per subject. Batch starts on 13th of Jan 2020. Dakshila Crash Course NEET for NEET 2020. Eligibility 12 pass and appeared. Duration 1.5 months, 45 days approximately, and course fee is 1,667 per month per subject. Batch starts on mid of March 20. Admission free for super achievers like position holders in 10 or 12 any board exam. Person above in 10 or 12 in any board exam. 75% and above in HSLC of Heritage Convent eligible to take NEET or JEE 2020. Hurry, if your dream is to become a doctor or an engineer. What are you waiting for? For more details, please contact Dakshila Imphal branch at Dakshila Heights, Tamaban DM College Road, Imphal. Scan the QR code for online. Break ki matungda makata Pizare chahi asi ngasi ahing loikragani anowa chahina aikoi thongda changlakadabagi ngaiduna leiri chahi asida yumthangnariba asamda oikhiba awanungai akhanaba TOMTV gi paudam longminasi anowa chahi ama thunglare hayenga ongadabagi ngaiba chahi asigi hawgalakpadagi ngasi phawbada asamda rajnitigi akanba mikhalgi safudagi hauraga leipak irang hauragadaba achauba thodok wathok hana sunaba amadi Ising isauna miyoi kayagi mapunsi mahan krabani. Ngasisu asam lehauda thodok wathoksing leptana thokli. English ngani nipan October kunthada Guwahati yauna sangye phammarida National Democratic Front of Bodoland samna NDP lalobasingna bomb pokhayan miyoi marphuni pan mapunsi mahan kiba madi samga hena sokapan nanghan kiba asamgi puarida khwarigi chawrba thodok ama ohin kibagi maralda CBI Special Court na sahi asigi January thada lalolupasigi chief Ranjan Daimari amadi magi khongloi mapan mapunji chupa kaisum sangda thambagi wail piki Saliba sahi English ngi trampan April thada Assam Lok Sabha mikhal pangthoki mikhal asida BJP na vote ngamduna party iski mapangal hena kan khadan ki sahi asigi April thada khangauduna horki ba cyclone Forina Assam da sauna mangata thokan ki Urisa gi mathangda cyclone asina sauna sokan ki basi Assam ni haina thajanari sahi asigi me thada Guwahati gi Saraswati Indoor Stadium da pangthoki ba Second India Open International Boxing Tournament ta MC Mericom Sarita amadi siba thapana sanagi medal fangki Assam Manipuri Sahitya Parishad Hailakandi na sinduna sahi asigi me kuntareta Manipuri thau Chaurjit ki machanupa freedom fighter RK Narendrajit ki chahi chani subamapok kumon thoram Jafri Bongile ho pokpida pangthoki
Sayi kuding chatarki bamubaji mela sayi asigi June thada Guwahati Nilachal Singda leiba Kamikhya magi laisangda numit mari ni chupna chathaki Malam gi bhakta kya na laisang asi laktuna thorom masida sarug yarakhi Sayi asigi June thada Assam gi manung chana hojayam tolagi seisakpi laito jam ibem pisakta Assam sarkar maming leraba Kala Guru Vishnu Rabha Award English ni trampan piduna ikai kunaba utki Sayi asida wildlife ki makoni haina khangnariba Assamda Umang nagi tampak lamda basinjak tiba kumdharaki ba samulam samadi Miyoi bigi marakta mungnarakpadagi samulam sa kaya hat kiba madi miyoi kaya sikibagi thodo thoksing thokhi Sayi asigi Agastada Assam gi Malayam Forward sesakpa laikhidaba Dr. Bhupen Hazarika da Bharat Ratna Award piduna ikai kunaba utki Sayi asigi Agastada Guwahati ki ITA Maskwar chathakiba Mega Mr. Norris and the Mr. International India 2019 da Manipur ki Lokanan Kheti Mayumna title asi fangki Sayi asigi August kunthamathoy da India ki hanboina Assamda National Register of Citizens NRC ki finalist puthoki supna gi Assam khattagi oina crore sing tratruk chengna packet kiba NRC ki khongjang asida rajya asigi miyoi lak trampan bu mapana gi chengkilakpa mitopoina khandokhi Sayi nabak ya leibadagi NRC ki coordinator Pratik Hajila bu transfer tokhi Assam dang asisu NRC ki thabak thorom panduna leiri Sayi asigi September 3 mar yak suboina Northeast Democratic Alliance nelagi mifam Guwahati da chathaki BJP President amadi Union Home Minister Amit Shah yauna awang nokok raijagi mifam masida ILP amadi KF ki matangda khananai nakhi Sayi asigi October 3 numidini chupna India Bangladesh Stakeholders Meet Guwahati da pangthoki mifam masina India ga yumthang nariba lebak singa chetpa mari thamba amadi laloniti ki lamda hena khumang chapchinaba Nainabatana, Yukti Kagi Matakasu, Sahi Taunaki. Sayi asigi November 3rd Guwahati International Film Festival. Guwahati ki Srimanta Sankadev Kala Pangthoki. Malayam geleba khumbu manga amadi delegate lising tare rom lasida sarugyarakhi. Manipuri maming leraba filmmaker Aribam Syam Sharma amadi sagna erba police film der Feast of Jansisu festival asida sarugyakhi. Sayi asigi November 3 Manipur ki mapangan kalabula group UNLF ki chief Rajkumar Meghenbu mahaki sahi taragi kaisum sagi miyal oiraduna Guwahati Central Jail lagi thadokhi Haukiba tha khara asida lamdam asida santi leirurabasu setnaduna leiramkiba citizenship amendment bill na ek on khaba matungdagiri Assam mai hauna chakpa haurakhi All the northeastern people who are opposing this unconstitutional, communal and illegal bill, the people of Assam are opposing tooth and nail this bill. We are opposing this bill tooth and nail. We never accept this bill. Assam rejects this citizenship amendment bill. So people of Assam and northeastern region are opposing this bill. We must oppose this bill and we must reject this bill. So I request all the people of northeastern region to oppose this bill. Ek asigi mathakta singnariba khosaunaraba Assam miyam amadi Kendra Sarkarna thamjalakhiba security force singa lambi lanjawda mungnarakpatagi misa mangagi mapunsi mangkhibaga loina mi kunhena aso nangki ek asigi mayakta ngasisu Assam jeng hanbalai Very clear, no to car, and already solution lies in Assam Accord in case of Assam. So government will have to declare a time-bound action plan to implement Assam Accord so that this vexed foreign national problem can be solved permanently. No to car, and on the other hand, one way we will continue our non-violent discipline movement, and parallelly we will fight in a legal way. The legal fight will be on. And awang nongpoki sanathong Guwahati sardi ngasisu nongmagi kangdana mai sakli
ताइबंगी हौना सानी पुंसिंगदी असुम हौखिनी ngasisu haukhini hayengsu haukhini sahisu asum haukhini adubu mioybagi hingnabagi lanphamdi loiba nairoi henna kansilakikini cameraman kaisam mangleng galoina hamanta morangtem Times of Manipur Assam amana amagi maut sinba yadaba haibasi anabani anaba amadi mimanadaba punsi mahingbu kanana pamgadage khudong thiba khudingmak mangjaunana hairamba leitabana khangaudana thokhiba khudong thiba amana ngasi fawba haugat kangkhatpa ngamdana phamungda yataduna leiriba thanga ithingdagi moirangthem amarjitna lengaki thaujal ngaihori hiramasigi matangda TOMTV gi paudamama इम्फाल दगी किलोमीटर फुगमा पर रोम चलगा बिष्णुपुर डिस्ट्रिक्ट की मनुंग चन लैबा थांग इथिंग मनिंग लैकाई दगे मोइरांगथेम बॉय अमदी मोइरांगथेम ओंगबी प्रेमिलागी मसानुपा याइमा मोइरांगथेम अमरजीत चटखिबा चहीगी अक्टोबर थादा सिलचर की मफम अमदा थोखिबा लाइवक थीवा एक्सीडेंट न मरम ओइरगा ngасidi लेंग ओटपा अमत्ता ngamdana famungda yataduna लैरी सुपनतगी सही 19 खक्तमक ngairiba अमरजीत अपोकपा मपाना नोंगमगे अफंगबा थबक सुदुना इमुंग पुबदा खजिकता ओइरबसु मतेंग तौगे खंदुना इम्फाल जिरी चेनबा तता गारी अमदा हैंडीमैन ओइना याउखी लाइवक थिबदगी गारी अदुगी मखादा चाक थोंनिबा अमरजीतपु तकलमलगा हन्ना येंगलमदना गारी ड्राइवर अदु चेनखिबनी हाइरी अमरजीत की अपोकपी मोइरांगथेम ओंगबी प्रेमिला एक्सीडेंट अदुगी पाव हेक ताबदगी वाखलना मरम ओइदुना अंगावबी ममागा पांखक ओइखी अदुबु ngасidi वाखल खरमखै तारखले लाइवक थीवा एक्सीडेंट असिदगी अमरजीत रिम्स हॉस्पिटल दा चही अमरोम लैरमलबा मतुंग हौजिक मयुमदा पुथदुना नोंगमता ओइरबसु हौगत कांखतपा ngamduna मीगा मिमानना हिंगदुना इमुंग मनुंगी अवाटपा कया मेंखतकनी हाइबगी असागा लोइनना हिंगहौरी मसिदा डॉक्टरना लायेंगबा लोइदुना मसा कंखतहननबा मयुमदा लहलिबा अमरजीत नोंगमदा चरा अनि सुना चाबदा यामना वाना चारिबा इमुंग अमदा पोकलंबा ओइबना मतिक चाबा मसी ओइबा चिंजाक चाबा फंगदना नोंगमगी फिबम हेना सोक्सिलकपगी ममी उरी मसिदा महाकना हॉस्पिटल दा लैरिंगै मतमदा मतेंग तौबिरखिबा मियुइ सिंगी ngamjab laman खरदा ओइरबसु खुमनिंगबगी अपांबा थमलखी यंगवाना लई हॉस्पिटल जुको तक्पा मतमदि हक्चांगी लेफम खंगदा मयाम नंग खन नंग नमिंग हायना माना पाइमिंग ताव खोलो हायनको मयाम नजु तखाइ बिराम केमदि येंगे फंग थरो मरो ओल कपगा हक्चांग लेफम खंगदबि वाना जुम खांगे दु मयाम नजु नंग बाय बाय नमिंग हाय खोलो हायबदि आइना ताय ताक मतमदि मोइना डॉक्टर सिंह मोयाम चेनरे कोई फोन नंबर के तौरगा माइन तौर हेन लाइबक थिबदी एक्सीडेंट असिदा जेनुरी बा मिरम की ड्राइवर अमदी गाड़ी अदु जिरी पुलिस ना फाजिलुरबसु अमुक थादोखिदुना सोकलबा अमरजीत मतेंग तौबदी लाइरदना ngasi फावबा नोमता लाखिदबा असनी हॉस्पिटल दा लैरिंगै लोकल एमएलए ना सेल की मतेंग खरा तौरमलगा ऑपरेशन तौरमदाइदा हाइरउ हाइरमलगा हन्ना लाखिद्रे एक्सीडेंट असिना मरम ओइरगा अमरजीत की अपोकपी ममा अमदी मसे हौजिकसु वाखल लैना ना नाबदगी हिदाक चादुना लैरी हौजिक इमुंग असिगी ओइरिबा फिबम असिदा खुल असिगी लाई हराउबा कमिटी की मियुइसिंगना मरक मरकता येंगसिंदुना साना थकननबगी मतेंग तौदुना लाखली मसिदा मरी लैनबा ऑथोरिटी ना मिएंग संगबिदुना अनाबा असि फगतहनबा होनबदा मतेंग तौबियु हाइदुना अमरजीत की मसे मोइरांगथेम संजुना फोंगदोरखली इमासु अंगांग असि छोखिबदगी पुरा सोरक तारमदे खितंगाय दु मासु याम वाना था अमरोंगी चांग साइकेटिस्ट लेरा सेनको दे खा नॉर्मल बुदी तारले इपासु खरा याम वाना सुये खरासु खरा ngausinnaye be hidang lang thak amama dagi angang fanai honabadi am wana honareba nu laikai mayam chinasu yingbiye ina wasi mamang jahida ma si yumgi leita laira thinena bagi damakta asam da truck yabu chatpani adu labak thibadagi truck na magi makhwang phaw taklambadagi hojik hawat kangkhat pangam dana lairi basida
कोई लाई कमिटी की लेबिरिबा कोई मेंबर नहा ओइरिबा नुपा मचासिंग नुपी मचासिंग सिना पुनसनरगा कोई चाननबा चिंग खरा अमदी कोई सेन की मतिंग खरा सु पांगजगरे ममांगदा अदुगा सिदगी हेना मतिंग पांगनिंगबागी वखलोन से कोई लाई कमिटी दा लेबना मरम ओइरगा कोई लाइरब ngaतनी अदुना सेन पुथोगा कोई पोचै पुथोगा पीबदि ngamde अदु मतौ करमना मतिंग पांगसिगे न खलकपदा कोई टोम टीवी बो खोइना कौजरगा लेबाक सिदा लेरिबा कचिन कोयागी फमनाइबा कोई लुप मयाम से खंगनबगी दमकता इनाव सिबु नुंसीबीबा मिनुंसी उतपी जनु हाइबगी वखलोन दुगो लोइना ngasi अखोई टोम टीवी से खोइना कौजरगा ngasi इंटरव्यू से लहनजबनी मतिंग से अखोइना होनजबनी सिफाव हाइतारे हिरम असिग मतंगदा वीडियो जर्नलिस्ट पारी खुमन गलोनना टाइम्स ऑफ मणिपुर के दमक पाउदम जरिबा हेमचंद्र सगोसेम इथिंग थांगा पार्ट 2 ngasi December 18 chahi loiba numit asida chahi ama chupna loinaduna laklaba chahi asibu bidai pibaga loinana lamdam asigi naha ahal yauna miyamna chaksa haizanaba yauna harau kumai gi thorom kaya pangthoknare lamdam asigi lam koifam sing oiriba sekmai turel mapal andro leimaram yauna mafam kayada kangluk semduna chaksa haijanaki numidangi matamdasu mafam kayada harau kumai pangthoknaba sem sanare Thobal District Police Commando gi kangbuna ngasi ayuk pung 9 makhairom taba matamda Thobal Wangbal Tata Magic Parking da chathakiba thiba humbagi thabak chathabada KYKL gi lanmi mari fagat pangamle haire pharba mioi sing adudi Thobal Leisang Them dagi Leisang Them amuzau atopa mingna ngamba chahi 19 apokpa leikhitraba joy Fazakhong maning lekai dagi sadokpam nongpok nganba atopa mingna nanau chahi 19 apokpa kauremba Samara maning lekai dagi khangembam athoi atopa mingna nautomba chahi 19 apokpa manglemba amadi kakching khunau awang lekai dagi mayang lambam khoiraba atopa mingna achauba chahi 10 apokpa ingochani haire Hauzik paugi marakthana amuka sona tenba break amatang lominase Adongi angangbu wakal budhi lausing thawhanaba Mithoi mihenba amadi punsida mai pakpa ma soidran oinabagi damak ngasimok lengsin birau Genius Mind Tech mafam asida Japan gi akhanaba technology amagi matengna Sunday khuding gi pangthok liba mid brain activation course ase saruk yahanbiu akhoi akhanaba course singdi DMIT test ESP LNP photogenic memory quantum speed reading asida chingbani course khuding makki chada chama guarantee pijari akopa morol gi damak contact tobiu 9862287481 natraga 8787562714 khoi gi website www.gmtmanipur.in Admission open for Grace Goddess Academy Kaching. CBSE da affiliate tawraba Grace Goddess Academy gi admission hauzare. February tang ahom dagi regular class hauzaragani amadi lakliba January gi tang ahom dagi class 9 gi foundation course amadi class 10 gi question nature nainagadawri masida mahirui singna saruk yanaba khanganjari. Nupa nupi gi tongan ba boarding su laizai loina na bus amadi winger service Kaching Funal Kairak Langmaidong Palel Sora Tekcham Tentha Wangjing su laizai hena akupa marol ki damak contact tobiu Grace Goddess Academy Kaching contact number 9366424189 Admission open for the session 2020-21 Hello Kids Clubhouse Preschool Kawaso Falerak near Nursing Mandir facilities available digitally smart class transport facility fully trained staff spacious classroom friendly environment hygienic midday meal for more details please contact Hello Kids Clubhouse Preschool contact number 700513143 or 700517235 Khunjari Lamjingba Finance na makal khudingmaki gari sing haibadi 2-wheelers, 4-wheelers, commercial vehicles amadi commercial equipment single loan pizari documents isang changdana amadi processing matam changdana yamna laiba marangda loan phongbiragani amadi adongi achinba thubagi damak mayamna wabiragano makal khudingmaki gari ke asu bandan lawjare Christmas ke oiba khadaba offer su pizari akupa marol gi damakta lengsin birau Lamjingba Finance Nagamapa Rims Road opposite Nitain in the Temple Natragana Lamjingba Finance Uripok Hawam Diwan Lekai Aikogi phone number 6909959834 da contact tobiro
Madeline Ambulance Service Manipurna pung kunmari chupna miyam gi seba tawjari. Ambulance service asina miyam da pizari ba service singdi yum dagi hospital da pukhatpa hospital dagi yum da puthaba hospital amadagi hospital amada puba yum thangnari ba state singda anaba sing puba amadi lawba loinana India gi mafam khudi makta chatpa yaraba air ambulance ki service asina chingmani. Masida natana lambi gi accident ta lemna hospital da pukhatuna miyam gi mateng pangjari. Adom sunga simak sep tawshin biu aikhui gi contact number 9205987988 natraga Play Store sangbiduna Madeline F download tobiu. Menta Events is organizing Menta Fest 2019-20 from 31st December to 9th January 2020 at Waroi Garden, Laimaram. Co-powered by Kangla Construction in association with Career Info Solution. Enjoy the indigenous foods of Sekmai, Andhro, Laimaram, and many others. Experience international chefs from across the globe. 10% off barbecue nights, bye-bye and New Year special. Tickets available at the following stores. Come and explore the beauty of the garden. Menta Events to rejuvenate the economy of Kanglei Park. Breaking matungda mayam taram nokchari makataba pau pizare Sahitya Academy amasung Manipur Sahitya Samiti Thobal anina Literary Forums with Manipuri Creative Writers, People and Books, Katha Sandi and Poetry Reading haiba thoram among us okramda laiba Paradise English School da pangthokre Thorongi athoiba mitung oikiba Nomaitem Kiran Kumar na haikibada Lairik pabagi hainabi thamba haibasi aikoi miyoibada asuki matik tangai fade Lairik paba asina aikoi miyoibada maru oina haugalakliba nahasing amadi mahairoi singda tongan ba lausingi pukai hengat hali maduda sunatana miyoi amagi kalpana wakhalsu hengat handuna punsi mahingda nungai ba hengat hali Lairik ama paba matamda Lari tu dengan saya lahir anak PTV mau ugani, anak punsi mau ugani, ayi gyan hengalakani, dan ayi punsi the practical life the thing of stress ni am nungang ba nungai tabak kali tahu awak na punam maksi madugi stress from madu hantaran bidung ter life pap darkar le. Lari parga sata singi the mukti amna. Sum khang of Delhi sum practical thing is very important. Adu tasiyangna there are ways. Lambi am nairi marumene sata singi the mukti di lari pap se mogi memory se hengat nabi the mukti am darkar le. Thoram aduda Manipur University of Culture Imphal gi librarian TS Komdona Peoples and Book Cyber Hiramda Lairikna Mahaki Punsida Laukiba Achauba Thodang Singi Matangda Wangangki aduga eminent Manipuri fiction writer Sahitya Academy Awardee Ningombam Sunitana Katha Asindi haibasida masan ijaba wari macha miyamda pathoki loinana saknairaba aiba Moirangthem Rajendra Singh na chairman oina saknairaba aiba aibi kayagi Sairing Singh pathoki Tripura da Maitegi Puwarida ahanbo oina library gi ihau sagatnabagi pandamda Puthiba Welfare and Cultural Society Avoinagar Agartala sinduna Puthiba Deva Tabarina Pauna Library haina mingthonba library ama ngarang hangdokre thoram aduda akhanaba mitung oikiba Manipur Sahitya Parishad Tripura gi President RK Jitendrajit Nahai Tripura State ta Maitei gi Puwarida ngasi hangdokliba Puthiba Welfare and Cultural Society Avoinagar gi Pauna Library asina lamdam asida sanglen naina lingkhatpa ahanba Manipuri Library ama oire library asida historic oiba achangba lairik sing mioi kiana pubiraktuna leire asigumba library ama Tripura lamdam asida hangdokpa ngambasi yamna chokthok saningai ni haike Siga library hari lairik mayam paibagi basiga paibatu nate ko lairik su mayam paisi samadi misi museum ole yego yare pabagi madugi su सुविधा कर जो भी तौबे सरकार ने कही है कि लाइब्रेरी है वो प्रसिद्धि या मैं कम कर सकती ना है बा हजी की मतलब नहीं मसी खुला है मनी Thoram aduda ahal oiraba mioi tarada achamba khudol potsing piduna ikai khumnaba utke loinana maitai nat ki oiba jagoi isei kyasu utke
Tha ama chupna chatharakpa marfu suba Nupilan celebration month loishinbagi thoram ngasi Nupilan Memorial Complex sa pangthokre. Nupilan Memorial Association Imphal na sinduna pangthokhiba loishinbagi thoram aduda MISRC gi acting chairperson Khaidem Mani, Women Welfare Development Cooperation gi chairman SA Saityabama, prominent social worker RK Rameshwar, tongan ba Nupilan Memorial Association gi branch kayagi president sing saruk Yaki Nupilan gi ihauda laikhidraba ima kayagi mafamda ikai khumnaba utuna leisu katki thoramaduda saruk yakiba prominent social worker RK Rameshwar Nupilan gi matamdugi ima kayana laukiba thodang aikoina kaufam thokte ima kayagi thongna lingjel adu ngasigi mirolna matam pumbada ningsingnaba hotnasi Nupilan complex hariba mafam asi khara hena chok thokhanba tangai fade hiramasida sarkar asina ahenba meeting jangbiu haike Ada ngasi mo asumurba Nupilan ningsingbagi formasina ngasi Manipur leba nubi singda imam singda tongan ba sakti bi berera ngasi Manipur mamai singda asumbat imam singda asumur lama lokon lai ngasi kamjage ngasi ayuk phong kiba Manipur gi pauche singda kari maroi ba pau yaw kibage habedo mayam punam mungtang khangminasi Lamjingba Times, War Against Drug, Makal ke agi drug singa korana, miyoi sahum ga marifu taruk faki, Manipur da CAA gi matang da kiningai oidre, Chief Minister. CAA gi mayok ta khongjang changsin ba khudimak fajin gani hairabadi angak palengak oigani, nara. Health sector da ahong purak pangamle, Jayant Kumar. Uray romba kaitel, mathol ahong gi saragani. Manipur gi nupi sing politics da saruk yabagi chang namely, Karam Siam. Sangai Express. CAA gi matang da Chief Minister na hai makata na amug kananingai oidre masagi nupi hat ke toromba jail da rapist ama chahi taragi phadok ta hankre mapuroi ba hat pada chena bani haibi bel pi khidre pokna form Manipur da umang kok thok pagi chang hengalakli English ngani tara tre tiang na bada umangilam square kilometer jamri ga marifutra mapan gi chang da han thakre citizenship ek ki matang da Manipur da makata na kananingai oidre Chief Minister rapist ama chahi tara phadok pi khre atopa amagi dandi ngasi lauthokadori NK Sana Jauba Memorial Lecture pangthokre Sana Leiba Indian State of Forest Report lising ni taramapan Forest Minister na phongkre Manipur gi umang square kilometer jamri ga marifu taramapan dasmik tara hanthare ai hak na leiding aida Manipur jiri bangum tahaloi Chief Minister kumja lising ni taramapan drug ka mari leina ba case shani ga marifu ni thoi lokhatuna lupa crore ke agi drug fagat pangam ki Air Ambulance Center na in principle yare Jayant Kumar Naharol gi thogda state asida citizenship amendment act ki matang da miyam na makata na kiningai oidre Chief Minister i mapalam gi hospital humbudra konsinaba thorang leire Jayant Kumar RK isen bi bel da thadokre uyel sagalaga politics to party le helgum si biren sahi si oina disem da drug mari chunga marifu taruk faki leisabi amak ikai khumna ba manghalu bagidamak court na hama condition pikre Imphal na awang nungpok state capital singi manungda khwaidigi ingba mafam oikre sahi hogabida Manipur yauna awang nungpok da ka hena ingga dawri miot minai gi chaitheng phanglabi nupi singna one stop center gi kana bakarino ikhang khangnadri Karam Isel Express eki matangda kiningai oidre Kanglong masel nung sinana leminaduna puna sakon nina pakanagasi Chief Minister Gambir Singhi mitam khilagani miyam na mateng pangbiyu TH Premjit NR Mathai Enterprises sinmi miyam gi yekna bani Iraiba Lamyanba NK Sana Jaubana lumna khanjanamba wakalon ngasi gi mirolna tung inba changi CAA gi matangda makata na muk khananingai oidre Chief Minister Manipur gi ngamkhai amadi yelhomi kanna bagi thabak loire Aroy bada maroy pau amuka na pizari. Chahi asigi tongan ba mafam kuntra ka tarita bom pokhai duna miyoi ahum siki security yauna miyoi kun ngani thoina asok apat nangki. Nisaga mari lainaba case chaniga marfuga nithoi lokhatuna masing yamlaba nisagi polamsing fagat pakngamki
Sibaiga mari lenana lamdam asigi naha ahal yauna miyamna chaksa hajanaba yauna kumai haraugi thoram kaya pangthoknari. Hauzik Paubagi oinadi Times of Manipur nungthilgi pau matang asida loishinjare mideng tabiriba singbu amukana khuramjare.